अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा अमदि एप्रिलियागी अपांबा मॉडलसिंग सुपनदगी लुपा लिसिंग 10 खक्तंग पुथोकपिदुना लोन ओइना लौबा याबगी खुदोंचाबा पिजरे अकुपा मरोलगिदमक कांटेक्ट तौबिराउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैबन अमदि संगाई प्रो खुदोंचाबा सी मांगहनबिगनु ngasimak कांटेक्ट तौबिराउ टर्म्स एंड कंडीशन अप्लाई Very good afternoon, ELITETV की टेस्ट ऑफ कार्टून की महामें ताबिरुस आमतरा मक्चरी मरुन ngasi fala phongba pauses sengi cartoon da cartoonist na kari hainin liba kari phonok liba karam wofum thamning liba kari wakal khanang liba habdu myam da thamjade bagi tandaz lojage ahan mate lokhasage sangai express ki onthok panida haibada onthok panida hariba khoi cartoon si yengbiu khoi assembly mamang da khenba adumba saktam ising charaga pitha ga lebagi sinduni adida murti du da statue do statue da haziki statue ama sing yaraga thai basina harak patuni hai kaino nahan ge sin bi khupom dubo aidi adum amukta thengner tree haiba adaida nupi muti ama nu khome hai wa launu acho asang khara diarrhea tobudagi pescari dauna pit kapadagi yadada da tokpani amna noning ba hai tare Haji Leriba, Koi Nahanki, Tankuma, Panki Sessansi, Mam the Penadaba, Manipur Miam, the Penadaba, the Tuan Bako, Miki Karigilio, Mam Singadugi, Penadaba, Dum Kolamoigi, opportunity Makadegesu, Ani, obituary reference to Aduga Business Advisory Committee, Adumba, FIP report to Maka, Tamagalushan Giba, Madudiam Penadaba, Mampono Kibaduni, Adana, Wal Guinness record Chanbaya Pony, Minitrama Toyhai, Karana Tarani Toyhai, Aduyam, Tena Lushan Kibaduni, obituary reference Piraga. और हौजिसी अतोपा सेशन नंबर फंबा याब्रा यादब्रा कईदम फमद्रिनो का हाइबगी वाफम दसु म्याम ngangnarba leibuduna adeida muti leiriba assembly mamang na khiliba stage uduna hoi ngangakpa wakal duni prajana kari khali ki stage tu se thammaga BVS ki di yamna fajaba uje oyada sanga da sum myam se da khoi yumpham oila kanda prajada kyan ta na hona boduni aduda masagi sing thai ba saktam sina hain hai keno nahan ge selmi phum dubo Kupum do I the Adom Mukta Technaractrina when Uraga Labado, Murti Singsina, some assembly complex to live in Adeda, Sing Pidi by Masi, Saktam Sina, hi, Wawa Launu, a so was Sankrana, Diarrhea to Budagi Pescari, don't a pit carpataki yard the talk penny hava, no tin no Ningomba, Adumba, Humbafum, Adumba Bra, Kada Canadino, Canabia, the Bra, Kaibagi, Wanga Mahanga Kandani on a Fazaba, one talk labor, cartoony, hidden thumbs again. I think the ladies na koi sana lebaki lori dana haibatani sana dakbaki lori dana sida koi wari sana badi uri pose adum amana koi gi mate manau ni adu chief minister gi saktam su manba adu uri duni ye bisida sida de koi foreign against the koi assumptions ni kan hamta da koi adu gi ka haitare wafam leite adama haire lup yaman kre punsil laga amaka oi bawarep tu oina kangan biro ana mana hayoduni ada imai bel natraga magi kanu oi besida lup yam lasu kholau di amaka oi banida haina hayodi lup mayam sin lawre bisigi destination se amani NRC se lalalu lal lephalu maruina khoi lan generable sing mem da hanjilalu haiba singba kukina tuki narco terrorist sing jitak thoko haiba singba kholau gi chap manaba aduni ngasi ju ngasi dagi horakanda khoi people akhoi disobedience movement tore dagi ima ibel mayam sintha lepe adagi suna kanda Assam Rifles na koi legal notice tharak pagi mayok ta koi paktan na koi dharna phamba oi chathari basni aduna suma mayam se leibi aduna nansu CM na hagi baduni lup sing che yaman gre aidana ona amak dang one punjan biro punjal laga wari sana sena sidai ta mayam haiduni lup yam kira yam moire kira akoi praja na pambe pose masida ding to biro haibaduni sida lup leitre su mathau ta ti
ꯂꯩꯉꯥꯛꯅ ꯐꯖꯅ ꯇꯧꯔꯒꯗꯤ ꯃꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯥꯎꯅꯤ ꯌꯥꯝꯅ ꯐꯖꯕ ꯑꯍꯥꯟꯊꯣꯛ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗ ꯑꯍꯜ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯌꯥꯝ ꯁꯨꯝ ꯎꯁꯣꯞ ꯃꯦꯂꯥ ꯀꯔꯤ ꯀꯔꯥ ꯆꯠꯄ ꯈꯣꯠꯄꯒꯤ ꯃꯇꯥꯡ ꯏꯇꯥꯎ ꯑꯩꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯁꯤ ꯀꯌꯥ ꯄꯥꯝꯗ꯭ꯔꯦ ꯂꯥꯂꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯎꯔꯨꯕꯗꯒꯤꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝꯗꯨꯅꯤ ꯑꯍꯤꯡꯗꯨꯗ ꯆꯥꯛ ꯂꯥꯝꯃꯛꯄꯗꯅ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯏꯕꯁꯤꯡꯁꯤ ꯆꯥꯛ ꯑꯄꯨꯝꯕꯗꯨ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯗꯨꯗ ꯍꯤꯡꯗꯦ ꯂꯣꯏꯔꯦ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂ ꯂꯣꯏꯔꯦꯅ ꯂꯥꯝꯃꯛꯄꯅꯤꯅ ꯆꯥꯗꯕꯗꯤ ꯌꯥꯔꯛꯇꯕ ꯆꯥꯔꯒꯗꯤ ꯍꯛꯆꯥꯡꯁꯦ ꯁꯣꯟꯊꯔꯛꯀꯗꯣꯔꯤꯕ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯍꯥꯏꯕꯗꯨꯅꯦꯕ ꯍꯧꯖꯤꯛꯁꯦ ꯂꯥꯡꯕꯒꯤ ꯃꯇꯝꯁꯨ ꯅꯠꯇ꯭ꯔꯦ ꯀꯔꯤꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅ ꯂꯩꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯃꯤꯁꯤ ꯑꯥꯗ ꯈꯨꯜ ꯉꯥꯏꯕ ꯃꯌꯥꯝꯗꯣ ꯂꯩꯔꯤꯕꯗꯨꯅꯤ ꯁꯤꯗ ꯇꯨꯝꯗꯉꯩ ꯆꯥꯗꯉꯩ ꯃꯌꯥꯝ ꯇꯧꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯉꯥꯛꯇ꯭ꯔꯒꯗꯤ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯕ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯗꯅ ꯌꯨ ꯊꯛꯇꯅ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯆꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅꯤ ꯃꯥꯒꯤ ꯏꯇꯥꯎ ꯑꯩꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯁꯤ ꯀꯌꯥ ꯄꯥꯝꯗ꯭ꯔꯦ ꯂꯥꯂꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯇꯦꯂꯤꯚꯤꯖꯟꯗ ꯀꯔꯤꯗ ꯃꯌꯥꯝ ꯑꯃ ꯎꯔꯛꯄ ꯃꯌꯥꯝꯗꯨꯗ ꯎꯔꯛꯄꯗꯒꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯑꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂ ꯀꯥꯟꯗꯅꯤ ꯅꯣꯏ ꯈꯨꯜ ꯉꯥꯛꯄ ꯍꯟꯗꯛ ꯃꯌꯥꯝ ꯑꯃ ꯍꯟꯗꯛꯀꯤꯁꯤꯗ ꯁꯤꯖꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯗꯨꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯗꯥꯡꯕꯗ ꯈꯨꯠꯊꯣꯛꯅꯈꯤꯕꯗ ꯁꯣ ꯐꯥꯔ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯅ ꯐꯪꯕ ꯄꯥꯎꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯗ ꯆꯤꯡꯅꯕ ꯑꯃ ꯁꯤꯔꯦ ꯑꯅꯤ ꯑꯃ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯕꯗꯣ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯍꯨꯏꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯁꯤꯜꯂꯤꯕ ꯁꯤꯟꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤ ꯄꯥꯏꯞꯅꯤ ꯇꯣꯇꯤꯒꯤ ꯀꯣꯟꯖꯤꯜ ꯂꯩꯔꯦ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯅ ꯈꯨꯟꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨ ꯍꯪꯉꯕꯅꯤ ꯈꯨꯔꯥꯕꯨ ꯇꯣꯇꯤ ꯑꯁꯤꯕꯨ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯑꯗ ꯈꯨꯟꯒꯤ ꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯑꯦ ꯁꯥꯔ ꯇꯤꯟꯊ꯭ꯔꯣꯛ 3 ꯈꯛꯇꯤ ꯇꯥꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏ ꯄꯥꯏꯞ ꯂꯥꯏꯟ ꯇꯤꯡꯉꯒ ꯍꯔ ꯘꯔ ꯖꯜ ꯑꯅ ꯃꯤꯁꯟ ꯄꯥꯡꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯩ ꯇꯣꯇꯤ ꯄꯥꯏꯞ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯧꯔꯒ ꯐꯨꯝꯗꯤ ꯐꯨꯡꯂꯕ ꯑꯗꯨꯒ ꯏꯁꯤꯡ ꯊꯥꯔꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯈꯨꯟꯁꯤꯗ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯈꯨꯔꯥꯅ ꯍꯪꯕꯅꯤ ꯑꯗꯨꯗ ꯏꯁꯤꯡꯗꯤ ꯂꯥꯛꯇꯦ ꯁꯥꯔ ꯑꯗꯨꯒ ꯇꯤꯟꯊ꯭ꯔꯣꯛ 3 ꯈꯛꯇꯤ ꯇꯥꯔꯛꯈ꯭ꯔꯦꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛ ꯑꯋꯥꯕ ꯊꯦꯡꯅꯕ ꯈꯨꯜꯗ ꯈꯨꯟꯖꯥꯁꯤꯡꯅ ꯑꯗꯨꯝꯕ ꯑꯋꯥꯕ ꯊꯦꯡꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯍꯥꯏꯔꯤꯕ ꯀꯥꯔꯇꯨꯟꯁꯤꯅ ꯎꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯅꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯅ ꯅꯩꯔꯦꯍꯦ ꯍꯥꯏꯕꯁꯤꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯆꯩ ꯄꯥꯏꯔꯒ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯥꯏꯕꯅꯤ ꯃꯩꯔꯥ ꯊꯣꯛꯂꯤꯅꯤ ꯍꯥꯏꯔꯒ ꯅꯤꯁꯥ ꯆꯥꯗꯅ ꯂꯨꯗꯣ ꯁꯥꯟꯅꯗꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯀꯥꯏꯅ ꯈꯔ ꯇꯧꯕꯒꯤ ꯅꯠꯇꯦ ꯈꯔ ꯃꯌꯥꯝ ꯃꯇꯝ ꯂꯦꯟꯕ ꯑꯗꯨꯝ ꯌꯥꯎꯋꯤ ꯁꯤꯗ ꯄꯤꯔꯤꯕꯁꯤ ꯑꯗꯨꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯦ ꯑꯍꯤꯡ ꯆꯨꯞꯄꯕꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯣ ꯇꯨꯝꯗꯕꯤꯗ ꯅꯈꯣꯏ ꯑꯣꯏꯔꯁꯨ ꯇꯧꯔꯛꯀꯅꯤ ꯁꯤꯗꯤ ꯍꯥꯏꯗꯅ ꯂꯥꯎꯅꯕ ꯃꯌꯥꯝꯅꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣই ꯆꯥꯛ ꯊꯣꯡꯅꯔꯒ ꯑꯍꯤꯡꯁꯤ ꯌꯥꯔꯦꯛꯄ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯩꯗ ꯃꯥꯅ ꯀꯥꯔꯇꯨꯅꯤꯁꯤꯅ ꯁꯨꯝ ꯈꯟꯖꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯍꯦꯛꯇ ꯈꯨꯗꯤꯡꯃꯛ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯖꯒꯥ ꯈꯔꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯕ ꯃꯗꯨ ꯊꯦꯡꯅꯔꯨꯕꯗꯨꯗ ꯃꯥꯅ ꯃꯌꯥꯝꯁꯤꯗ ꯑꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯌꯥꯝꯅ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯅꯤꯅ ꯐꯖꯩ ꯌꯥꯝꯅ ꯅꯦꯒꯦꯇꯤꯕ ꯑꯣꯏꯕ ꯃꯑꯣꯡꯗꯤ ꯃꯥꯟꯗꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯥꯔꯇꯨꯅꯤꯁꯤꯅ ꯄꯤꯔꯤꯁꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯅꯦꯒꯦꯇꯤꯕ ꯑꯣꯏꯅ ꯄꯤꯔꯨꯔꯒꯗꯤ ꯑꯗꯨꯝ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯐꯥꯒꯤꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯦꯝꯅꯔꯤꯔꯥ ꯀꯥꯏꯅ ꯍꯥꯏꯕ ꯇꯧꯔꯛꯄꯁꯨ ꯌꯥꯎꯕ ꯌꯥꯏ ꯃꯗꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯁꯨꯃꯥꯏꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯅꯤ ꯁꯦꯇꯔꯗꯦ ꯁꯇꯥꯌꯔꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯦ ꯃꯇꯩ ꯃꯅꯥꯎꯒꯤ ꯆꯥ ꯑꯃ ꯊꯛꯑꯒ ꯐ꯭ꯂꯣꯛꯁ ꯑꯣꯐ ꯏꯃꯤꯒ꯭ꯔꯦꯟ ꯕꯥꯔꯗꯁ ꯑꯦꯄ꯭ꯔꯣꯆꯤꯡ ꯌꯥꯝꯅ ꯃꯄꯩ ꯑꯃ ꯃꯄꯥꯟꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯄꯥꯏꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯇꯝꯅ is also not a good sign ꯃꯁꯤꯁꯨ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯠꯇꯦ especially for the crops ꯑꯩꯈꯣꯏ ꯃꯍꯩ ꯃꯔꯣꯡꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯎꯆꯦꯛꯁꯤꯗ ꯁꯩꯊꯥꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯏꯁꯤꯜꯂꯛꯄ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯕꯦꯁ ꯇꯧꯕꯅꯤꯅ ꯐ꯭ꯂꯛꯁ ꯑꯣꯐ ꯏꯃꯤꯒ꯭ꯔꯦꯟ ꯕꯥꯔꯗꯁ ꯍꯥꯏꯁꯦ ꯏꯃꯤꯒ꯭ꯔꯦꯟ ꯕꯥꯔꯗꯁꯦ ꯎꯆꯦꯛꯇ ꯁꯩꯊꯥꯕ ꯋꯥꯅꯤ ꯆꯪꯉꯛꯏꯕ ꯃꯤ ꯃꯌꯥꯝꯁꯤꯅꯤ ꯃꯥꯅ ꯁꯩꯊꯥꯗꯨꯅ ꯁꯤꯁꯦ ꯑꯐꯕ ꯁꯥꯏꯟ ꯅꯠꯇꯦ especially for the crops ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡꯁꯤ ꯀ꯭ꯔꯣꯞꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯦꯁꯟ ꯂꯩꯖꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯞꯁꯇ ꯆꯥꯡꯗꯝꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯆꯪꯉꯤꯕ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯍꯧꯖꯤꯛ ꯁꯖꯤꯋꯥ ꯖꯦꯜꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯗ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡꯒꯤ ꯑꯩꯈꯣꯏ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯗꯅ ꯑꯗꯨꯒ ꯔꯦꯇꯤꯅꯥꯒꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯂꯧꯗꯅ ꯈꯣꯠꯄ ꯄꯥꯏꯈꯠꯄꯗꯤ ꯍꯧꯔꯦ ꯑꯗꯨꯕꯨ ꯊꯦꯡꯃꯜꯂꯕꯅꯤ
ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯃꯤ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯗꯨꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯂꯧꯈꯠꯍꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯂꯧꯈꯠꯍꯧꯗꯕ ꯑꯗꯨꯅꯤ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯃꯩꯔꯤꯡꯕ ꯍꯥꯏꯗꯅ ꯍꯣꯏ ꯊꯦꯡꯅꯕꯁꯨ ꯊꯦꯡꯅ ꯍꯨꯔꯥꯟꯕ ꯃꯇꯨꯡ ꯃꯩꯔꯤꯡꯕꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯐꯩ ꯃꯈꯥꯒꯤ ꯂꯥꯛꯀꯗꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛꯇ ꯑꯗꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯛꯄ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡꯁꯤ ꯄꯥꯏꯈꯠꯄ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯐꯤꯗꯕꯦꯛ ꯑꯃꯁꯨꯡ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯑꯃꯁꯨꯡ ꯁꯖꯦꯁꯟ ꯑꯩꯈꯣꯏ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ